ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯄꯟꯅꯤ ꯄꯥꯟꯕ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯃꯄꯟꯅꯤ ꯄꯥꯟꯕ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯐꯖꯅ ꯃꯪꯕ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯕꯣꯕꯣꯏꯅ ꯅꯤꯡꯊꯦꯝꯕꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯒꯤ ꯕꯣꯕꯣꯏ ꯍꯣꯏꯗ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯈꯤ꯫ ꯕꯣꯕꯣꯏꯅ ꯍꯥꯟꯅꯅ ꯅꯤꯡꯊꯦꯝꯕ ꯍꯣꯏꯗ ꯊꯕꯛ ꯑꯃꯒꯤ ꯂꯩꯔꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯕꯛ ꯂꯣꯏꯕꯗꯒꯤ ꯕꯣꯕꯣꯏ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯕꯣꯕꯣꯏꯅ ꯅꯤꯡꯊꯦꯝꯕꯕꯨ ꯃꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯆꯥꯛꯆꯥꯕ ꯇꯣꯛꯂꯒ ꯅꯤꯡꯊꯦꯝꯕ ꯌꯨꯝ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯏ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤꯅ ꯃꯩꯁꯨ ꯂꯥꯛꯇꯦ꯫ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯩꯊꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:48 ꯆꯠꯂꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯅ ꯅꯤꯡꯊꯦꯝꯕꯕꯨ ꯑꯍꯤꯡ ꯂꯦꯛꯂꯒ ꯍꯌꯦꯡ ꯍꯜꯂꯣ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯗꯤ ꯇꯨꯝꯕ ꯍꯧꯅꯔꯦ꯫ ꯕꯣꯕꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯇꯨꯝꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡ 11:48 ꯇꯥꯔꯛꯄꯗ ꯅꯤꯡꯊꯦꯝꯕꯒꯤ ꯃꯃꯥ ꯌꯥꯏꯐꯕꯤꯅ ꯅꯤꯡꯊꯦꯝꯕꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯍꯜꯂꯣ ꯏꯃꯥ, ꯀꯩ ꯂꯩꯔꯒꯦ? ꯍꯥꯏ, ꯅꯪꯕꯨ ꯇꯨꯝꯂꯕꯣ? ꯀꯩꯅꯣ ꯏꯃꯥ, ꯍꯧꯖꯤꯛ ꯑꯁꯨꯌꯥꯝ ꯊꯦꯡꯅ ꯀꯥꯟꯁꯤꯗ ꯇꯨꯝꯗ꯭ꯔꯗꯤ ꯍꯨꯔꯥꯟ ꯆꯠꯀꯗ꯭ꯔꯣ? ꯍꯥꯏ, ꯑꯗꯨꯏ ꯅꯠꯇꯦꯅꯦꯍꯦ, ꯅꯇꯥꯎ ꯕꯣꯕꯣꯏꯒ ꯅꯕꯥꯅꯤ ꯍꯧꯖꯤꯛ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦꯅꯦ꯫ ꯅꯣꯡꯁꯨ ꯍꯥꯡꯂꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯛꯎꯅꯦ꯫ ꯑꯁ, ꯀꯩ ꯋꯥꯅꯣꯗ ꯏꯃꯥ, ꯍꯌꯦꯡ ꯂꯥꯛꯑꯒꯦ꯫ ꯍꯥꯏ, ꯅꯄꯨꯅ ꯉꯁꯤꯗꯤ ꯃꯄꯟꯅꯤ ꯄꯥꯜꯂꯤ, ꯂꯥꯏꯅ ꯃꯤ ꯆꯥꯕ ꯅꯨꯃꯤꯠ ꯇꯥꯏ, ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯃꯤ ꯂꯥꯡꯐꯩ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯤꯅꯦ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯕꯣꯕꯣꯏ ꯅꯕꯥꯅꯤꯁꯦ ꯉꯁꯤꯁꯤ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯅꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯄꯨꯄꯨꯁꯤꯗꯕ ꯉꯁꯥꯏꯅ ꯉꯜꯂꯤꯉꯩꯗ ꯍꯥꯏꯔꯛꯄ ꯌꯥꯗꯦꯔꯣ? ꯍꯥꯏ, ꯅꯣꯏ ꯄꯨꯄꯨꯗꯤ ꯃꯤ ꯊꯧ ꯇꯧꯕ ꯆꯠꯂꯨꯕꯅꯤꯅꯦ, ꯍꯧꯖꯤꯛꯇ ꯄꯨꯡ ꯊꯦꯡꯉꯀꯥꯟꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯁꯨ ꯃꯄꯟꯅꯤ ꯄꯥꯜꯂꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯃꯤ ꯊꯤꯜꯍꯜꯂꯛꯂꯤꯕꯅꯤ꯫ ꯕꯣꯕꯣꯏ ꯍꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯁꯨ ꯍꯥꯏꯅꯔꯣ, ꯑꯗꯨꯒ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯅꯤꯡꯊꯦꯝꯕꯒꯤ ꯃꯃꯥ ꯑꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯌꯥꯏꯐꯕꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯕꯣꯕꯣꯏꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯕꯣꯕꯣꯏꯅ ꯅꯤꯡꯊꯦꯝꯕꯗ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯦꯝꯕꯅ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯆꯠꯂꯁꯤꯔꯥ ꯍꯥꯏꯅ ꯍꯥꯏꯅꯔꯦ꯫ ꯑꯁꯨꯝꯅ ꯕꯣꯕꯣꯏꯅ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯕꯣꯕꯣꯏ ꯒꯥꯔꯤ ꯕꯥꯏꯛ ꯑꯃꯗ ꯇꯣꯡꯗꯨꯅ ꯅꯤꯡꯊꯦꯝꯕꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯤꯉꯩ ꯑꯍꯤꯡꯒꯤ ꯄꯨꯡ 11:19 ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯅꯣꯡ ꯃꯪꯕꯅꯤꯅ ꯃꯥꯏꯀꯩ ꯃꯔꯤ ꯄꯨꯡꯃꯝ ꯃꯝꯂꯤ꯫ ꯌꯦꯡꯈꯤꯕꯗ ꯑꯉꯥꯟꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯈꯤꯗꯦ꯫ ꯑꯉꯥꯟꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯕꯥꯏꯛ ꯑꯗꯨꯒꯤ ꯂꯥꯏꯠ ꯑꯗꯨꯅ ꯀꯥꯞꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯊꯧꯔꯤꯉꯩ ꯕꯣꯕꯣꯏꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯎ, ꯉꯁꯤꯁꯦ ꯑꯩꯗꯤ ꯏꯍꯩ ꯍꯩꯅꯗꯦ, ꯅꯤꯡꯀꯣꯛ ꯂꯥꯎꯏꯕꯣ꯫ ꯃꯁꯤꯗ ꯅꯤꯡꯊꯦꯝꯕꯅ, ꯀꯩꯅꯣ ꯃꯇꯥꯎ, ꯅꯤꯡꯀꯣꯛ ꯂꯥꯎꯋꯦꯕꯣ? ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯕꯣ? ꯀꯔꯤ ꯂꯣꯟꯅꯣ? ꯃꯁꯤꯗ ꯕꯣꯕꯣꯏꯅ, ꯍꯣ, ꯇꯝꯔꯥꯏ ꯂꯣꯟꯅꯤ, ꯈꯪꯉꯕ, ꯇꯝꯔꯥꯏ ꯂꯣꯟ, ꯃꯤꯅ ꯉꯥꯡꯉꯤꯁꯤ ꯐꯥꯒꯤ ꯇꯥꯍꯜꯂꯦꯃꯤ꯫ ꯅꯤꯡꯊꯦꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯍꯦꯔꯥ, ꯐꯥꯒꯤ ꯇꯥꯍꯟꯕ ꯅꯠꯇꯦꯗ, ꯀꯩꯗꯥ ꯃꯑꯣꯡꯗꯨꯕꯨ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯕꯣꯕꯣꯏꯅ ꯑꯃꯨꯛ, ꯀꯩꯗꯥ ꯃꯑꯣꯡ ꯍꯥꯏꯁꯤꯅ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯕꯣ, ꯀꯩ ꯂꯣꯟꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯒꯥꯔꯤꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯐꯅ ꯀꯟꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯒꯥꯔꯤ ꯑꯗꯨ ꯏꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯈꯤ꯫ ꯅꯤꯡꯊꯦꯝꯕꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯆꯞ ꯂꯦꯞꯄꯒ ꯌꯦꯡꯅꯔꯒ ꯂꯩ꯫ ꯕꯣꯕꯣꯏꯅ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯦꯟꯆꯠ ꯆꯠꯂꯤ꯫
ꯑꯗꯨꯕꯨ ꯒꯥꯔꯤꯗꯨꯃ ꯏꯜꯂꯤꯕꯅꯤꯅ ꯆꯦꯟꯕꯗꯨ ꯃꯉꯝ ꯁꯥꯟꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯑꯃꯨꯛ ꯆꯨꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔ ꯁꯥꯐꯒꯗꯕ ꯖꯒꯥ ꯑꯃ ꯑꯁꯨꯝ ꯌꯦꯡꯉꯛꯄꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯂꯩꯕꯗꯨ ꯎꯈꯤ ꯃꯗꯨꯗ ꯃꯕꯥꯅꯤ ꯒꯥꯔꯤ ꯑꯗꯨ ꯏꯟꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯜꯂꯦ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯈꯠꯈꯤꯅꯤ ꯈꯟꯗꯨꯅ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯌꯧꯔꯛꯂꯅꯤ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯣꯡ ꯆꯣꯠꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯆꯣꯠꯂꯁꯨ ꯆꯣꯠꯅ ꯒꯥꯔꯤ ꯑꯗꯨ ꯏꯟꯗꯨꯅ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯈꯔ ꯆꯠꯄ ꯍꯧꯔꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯞ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯈꯔ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯥꯕꯜꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯔꯛꯂꯦ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯂꯛꯄꯗ ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯋꯥꯈꯜ ꯈꯔ ꯉꯥꯟꯊꯣꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯕꯥꯏꯛꯇꯨ ꯁ꯭ꯇꯥꯔꯠ ꯇꯧꯕꯗ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨ ꯌꯨꯝ ꯐꯥꯎꯕ ꯏꯟꯕ ꯇꯥꯈꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃ ꯌꯧꯔꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯑꯁꯥꯡ ꯑꯁꯥꯡꯕ ꯈꯣꯡꯕꯥꯜꯑꯣꯏ ꯄꯨꯈ꯭ꯔꯤꯑꯣꯏ ꯇꯧꯕ ꯀꯣꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯀꯣꯝꯁꯤꯡ ꯑꯗꯨ ꯅꯣꯡ ꯇꯥꯕꯒꯤ ꯏꯁꯤꯡꯅ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤ ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯀꯣꯝꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯀꯣꯝꯁꯤꯡ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯦꯛ ꯂꯦꯞꯄꯒ ꯃꯐꯝ ꯑꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯏ ꯃꯁꯤꯗ ꯕꯣꯕꯣꯏꯅ ꯅꯤꯡꯊꯦꯝꯕꯗ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯀꯩ ꯃꯈꯣꯟꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁ ꯈꯪꯗꯦꯗ ꯃꯇꯥꯎ ꯒꯥꯔꯤꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯃꯈꯣꯟ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩꯁꯨ ꯑꯗꯨ ꯃꯥꯜꯂꯦ ꯀꯥꯟꯗꯦ ꯁ꯭ꯋꯥꯏꯁꯦ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯑꯁꯨꯝꯅ ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯒꯝ ꯆꯠꯂꯤ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯔꯥꯡ ꯂꯥꯡꯅꯕꯒꯤ ꯉꯔꯪ ꯉꯪꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯁꯤꯗ ꯕꯣꯕꯣꯏꯅ ꯃꯇꯥꯎ ꯅꯤꯡꯊꯦꯝꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯆꯦꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯉꯜꯂꯝꯕ ꯊꯥꯁꯨ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯟꯅ ꯑꯃꯨꯛ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯃꯁꯤꯗ ꯅꯤꯡꯊꯦꯝꯕꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯃꯇꯥꯎ ꯑꯩꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦꯃꯤ ꯃꯇꯥꯎ ꯅꯤꯡꯊꯦꯝꯕ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯁ꯭ꯋꯥꯏꯁꯦ ꯅꯍꯥꯟꯋꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯈꯔ ꯃꯊꯤ ꯐꯣꯡꯉꯤ ꯍꯥꯏꯅꯕꯅꯤ ꯑꯗꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯁꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯇꯧꯔꯛꯇꯦ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯑꯦ ꯃꯁꯤꯗ ꯅꯤꯡꯊꯦꯝꯕꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯈꯤ ꯂꯥꯏꯕꯛ ꯐꯕꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯦ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯊꯧꯕ ꯍꯧꯔꯛꯏ ꯕꯣꯕꯣꯏꯅ ꯒꯥꯔꯤ ꯇꯣꯡꯅ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯉꯁꯥꯏꯗꯒꯤ ꯌꯨꯝ ꯌꯧꯗ꯭ꯔꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯗꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤ ꯃꯁꯤꯗ ꯅꯤꯡꯊꯦꯝꯕꯒꯤ ꯃꯃꯥꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯏ ꯅꯤꯡꯊꯦꯝꯕꯗꯤ ꯒꯥꯔꯤ ꯊꯧꯔꯤꯕꯅꯤꯅ ꯐꯣꯟꯗꯨ ꯃꯥꯅ ป้ꯏꯗ꯭ꯔꯦ ꯕꯣꯕꯣꯏꯅ ꯄꯥꯏꯔꯒ ꯒꯥꯔꯤ ꯌꯥꯗꯗꯨꯅ ꯂꯩꯔꯨꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯈꯤ ꯅꯤꯡꯊꯦꯝꯕꯒꯤ ꯃꯃꯥ ꯌꯥꯏꯐꯕꯤꯅ ꯀꯔꯥꯏ ꯖꯒꯥꯗꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯕꯣꯕꯣꯏꯅ ꯃꯐꯝ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯃꯗꯒꯤ ꯃꯨꯁꯤꯟ ꯄꯨꯕ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯃꯥꯟꯕ ꯑꯃ ꯊꯔꯣ ꯑꯣꯟꯁꯤꯜꯂꯛꯈꯤ ꯒꯥꯔꯤꯗꯨ ꯊꯧꯔꯤꯕ ꯅꯤꯡꯊꯦꯝꯕꯅ ꯊꯩꯗꯣꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯣꯝꯁꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯈꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡꯅ ꯄꯨꯡꯂꯨꯞ ꯂꯩ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯁꯨ ꯏꯁꯤꯡ ꯆꯣꯠꯄꯗꯒꯤ ꯐꯪꯁꯟ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤꯗꯨ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯕꯣꯕꯣꯏꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯅꯤꯡꯊꯦꯝꯕꯒꯤ ꯃꯃꯥꯗ ꯇꯥꯛꯀꯦ ꯇꯧꯔꯛꯄꯗ ꯏꯄꯥ ꯄꯥꯈꯠꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯅ ꯐꯣꯟ ꯀꯛꯈꯤꯕ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤꯕ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯌꯥꯏꯐꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯨꯗꯦꯁꯇ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯃꯁꯤꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯔꯥꯡ ꯂꯥꯡꯅꯔꯦ ꯅꯤꯡꯊꯦꯝꯕꯒꯤ ꯃꯄꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯌꯦꯡꯉꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯥꯒꯤ ꯃꯁꯨꯁꯤꯡ ꯑꯗꯨ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯍꯥꯏ ꯏꯆꯥ ꯏꯃꯨꯛꯁꯥ ꯏꯁꯨꯁꯤꯡꯗꯨ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯋꯣꯛꯅꯔꯦꯅꯦ
ꯍꯧꯖꯤꯛꯃꯛ ꯊꯤꯍꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯄꯨꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯤ 4-5 ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕꯕꯨ ꯊꯤꯕ ꯂꯥꯛꯂꯦ ꯃꯊꯪ ꯐꯣꯟ ꯇꯧꯅꯗꯨꯅ ꯕꯣꯕꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯕꯗꯒꯤ ꯕꯣꯕꯣꯏ ꯍꯣꯏꯒꯤ ꯃꯕꯨꯡ 3ꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 6 ꯂꯥꯛꯂꯦ ꯅꯥꯀꯟ ꯑꯃꯗ ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯒꯥꯔꯤ ꯑꯗꯨ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯍꯣꯠꯅꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯔꯗꯤ ꯆꯤꯡꯈꯠꯄ ꯉꯝꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕꯗꯨ ꯇꯨꯃꯤꯟ ꯂꯩ ꯃꯈꯣꯏꯅ ꯆꯤꯡꯈꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯑꯃꯗ ꯐꯝꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯈꯨꯠ ꯀꯟꯅ ꯄꯥꯏꯁꯟꯅꯩ ꯅꯣꯡ ꯃꯪꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯝꯕꯅꯁꯨ ꯈꯝ ꯊꯦꯡꯂꯩ ꯃꯁꯥꯅ ꯃꯁꯥꯒꯤ ꯈꯨꯗꯥꯡ ꯐꯥꯎꯕ ꯎꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯅꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯑꯃꯨꯛ ꯉꯥꯟꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯝꯂꯝꯕ ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗꯨ ꯈꯔꯗꯤ ꯉꯥꯟꯊꯣꯛꯏ ꯃꯁꯤꯗꯒꯤ ꯅꯥꯍꯦꯕꯗꯨ ꯇꯣꯛꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝꯅ ꯅꯛꯅ ꯇꯥꯔꯛꯏ ꯅꯤꯡꯊꯦꯝꯕꯗꯤ ꯕꯣꯕꯣꯏꯗ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯊꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯀꯞꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯈꯤ ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯆꯦꯟꯒꯗꯕꯁꯨ ꯄꯨꯡꯃꯝ ꯃꯝꯕꯅꯤꯅ ꯆꯦꯟꯐꯝ ꯈꯪꯂꯣꯏꯗꯕꯅꯤꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯈꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯡ ꯑꯃꯨꯛꯇꯪ ꯈꯔ ꯉꯥꯟꯅ ꯈꯥꯛꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯃꯈꯨꯠ ꯑꯅꯤ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯕꯗꯤ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯕꯣꯕꯣꯏꯁꯨ ꯅꯤꯡꯊꯦꯝꯕꯕꯨ ꯀꯟꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯗꯦ ꯑꯃꯨꯛꯀꯁꯨ ꯅꯣꯡ ꯈꯥꯛꯂꯛꯄꯗ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯂꯩꯍꯧꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨ ꯕꯣꯕꯣꯏꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯁꯨ ꯃꯇꯨꯡ ꯍꯟꯗꯨꯅ ꯇꯨꯈꯤ ꯑꯗꯨꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯏꯁꯤꯡꯅ ꯄꯤꯛ ꯊꯜꯂꯕ ꯀꯣꯝ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯁꯤꯟꯈꯤ ꯕꯣꯕꯣꯏꯗꯨ ꯀꯤꯈꯤꯕꯅ ꯏꯔꯣꯏꯕꯗꯨ ꯃꯉꯝ ꯁꯥꯟꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯋꯥꯅ ꯀꯥꯈꯠꯂꯛꯄꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯈꯤ ꯀꯣꯝ ꯑꯗꯨꯗꯒꯤ ꯕꯣꯕꯣꯏ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯦ ꯕꯣꯕꯣꯏꯅ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯀꯣꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯥꯟꯕ ꯌꯥꯕ ꯄꯣꯠ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯤꯔꯛꯄꯗ ꯃꯤꯒꯤ ꯃꯈꯣꯡ ꯃꯥꯟꯕ ꯑꯃꯗ ꯄꯥꯏꯔꯨꯔꯦ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯏꯁꯤꯡ ꯀꯣꯝ ꯑꯗꯨꯗ ꯑꯃꯨꯛ ꯅꯥꯟꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯈꯥꯛꯂꯛꯏ ꯀꯣꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯈꯤꯗꯦ ꯑꯗꯨꯒ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯑꯃꯗꯤ ꯍꯧꯕ ꯎꯈꯤ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯅ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯏꯔꯨꯕꯗꯨ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯁꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯄꯨꯡꯗꯣꯟ ꯍꯧꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯡꯗꯣꯟ ꯑꯗꯨꯗ ꯄꯥꯏꯔꯒ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯕꯣꯕꯣꯏꯒꯤ ꯃꯈꯣꯡꯗ ꯌꯥꯟꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯌꯥꯜꯂꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯕꯣꯕꯣꯏ ꯀꯣꯝ ꯑꯗꯨꯒꯤ ꯃꯊꯛꯇꯤ ꯌꯧꯔꯦ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯥꯜꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯇꯞꯅ ꯀꯤꯅ ꯃꯥꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯣꯝ ꯑꯗꯨꯗ ꯂꯩꯕ ꯐꯠꯇ ꯍꯥꯎꯗꯤ ꯎꯔꯤ ꯋꯥꯔꯤ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯅ ꯃꯈꯣꯡꯗ ꯌꯦꯠꯁꯤꯜꯂꯤꯕ ꯑꯗꯨ ꯄ꯭ꯔꯞ ꯂꯧꯊꯣꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯏ ꯃꯁꯤꯗ ꯕꯣꯕꯣꯏꯅ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯈꯤ ꯃꯇꯝ ꯑꯁꯤꯗ ꯈꯪꯂꯦ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯤꯡꯊꯦꯝꯕꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯕꯣꯕꯣꯏꯅ ꯃꯇꯥꯎ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯈꯤ ꯕꯣꯕꯣꯏꯅ ꯀꯟꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯀꯞꯂꯝꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯕꯣꯕꯣꯏꯅ ꯃꯇꯥꯎ ꯍꯥꯏꯅ ꯀꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯕꯅ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯕꯣꯕꯣꯏꯅ ꯑꯩꯅꯦ ꯃꯇꯥꯎ ꯑꯩ ꯕꯣꯕꯣꯏꯅꯦ ꯅꯤꯡꯊꯦꯝꯕꯅ ꯃꯇꯥꯎ ꯕꯣꯕꯣꯏ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯗꯤ ꯎꯗ꯭ꯔꯦ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯇꯨꯁꯤꯟꯕꯗꯒꯤ ꯈꯨꯠꯁꯤꯁꯨ ꯇꯦꯛꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯅꯥꯔꯦ ꯅꯤꯡꯊꯦꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯅ ꯈꯜꯂꯤ ꯃꯥꯗꯤ ꯉꯁꯥꯏ ꯋꯥꯟꯊꯔꯒ ꯂꯩꯍꯧꯗꯥꯏꯅꯦ ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯃꯈꯨꯠ ꯇꯦꯛꯏ ꯍꯥꯏꯁꯤꯅ ꯀꯩꯅꯣꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯕꯣꯕꯣꯏꯅ ꯅꯤꯡꯊꯦꯝꯕꯅ ꯋꯥ ꯉꯥꯡꯂꯤꯕ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯏ ꯅꯣꯡ ꯈꯥꯛꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯕꯣꯕꯣꯏꯕꯨ ꯎꯔꯦ ꯕꯣꯕꯣꯏꯅꯁꯨ ꯅꯤꯡꯊꯦꯝꯕꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯍꯧꯔꯦ
ꯃꯁꯤꯗꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯁꯥꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯃꯇꯥꯎ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯅꯪꯗꯤ ꯉꯁꯥꯏ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯍꯧꯕꯅꯦ, ꯑꯗꯨꯒ ꯅꯪꯒꯤ ꯈꯨꯠ ꯇꯤꯛꯏ ꯍꯥꯏꯁꯤꯕꯨ ꯀꯔꯝꯅ ꯇꯤꯛꯏꯅꯣ? ꯃꯁꯤꯗ ꯅꯤꯡꯊꯦꯝꯕꯅ ꯈꯨꯝꯃꯛꯏ, ꯃꯇꯥꯎ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯃꯦ. ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯄꯨꯝꯃꯝ ꯃꯝꯂꯒ ꯂꯩꯔꯝꯃꯤ. ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯃꯥꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅꯤ. ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕꯁꯦ ꯃꯇꯥꯎ ꯕꯣꯕꯣꯏ ꯅꯪ ꯑꯣꯏꯔꯝꯗ꯭ꯔꯦ. ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯂꯦꯞꯄꯝꯕ ꯑꯃꯨꯕ ꯑꯗꯨ ꯑꯣꯏꯔꯝꯈꯤ. ꯃꯗꯨ ꯎꯕꯗꯒꯤ ꯑꯩ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯝꯂꯒ ꯑꯩ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯄꯅꯤ. ꯑꯩꯅ ꯃꯇꯥꯎ ꯕꯣꯕꯣꯏ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯀꯧꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩ ꯁꯤꯗ ꯂꯨꯝꯃꯤꯌꯦ ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯈꯨꯝꯃꯛꯈꯤ. ꯑꯩꯁꯨ ꯆꯦꯟꯕꯗꯨ लेपलगा सब लेप्तुना लैखी. मसिदा मताव बोबोय नंगना अइंगोंदा अइ लाक्ले ngairammo hairei. तंजा अदुदा नुंग अमुक खाग्लई. मदुदगी अइगी इमांगमक्तदा मुसिनमुबा अदु खुरुक खुदुक कुंदुना संसारगा अइगी माइकरोमदा लाक्पो उखी. मदु उरुबदगी अइ पाखतुना अमुक चेनबदा अतोंबा अमदा खुदी थिजनदुना तुबदा खुदसे तेखिबने. अइना नादुना नंगबु कौरगा कन्ना लावबदा नंगसे यामना लामना खुमलकपने. ngसाइदगी खुमलकप खोंजलगा मानखिदे. अइना कीदुना तुमिन्ना लैखिबनी. मसिदा बोबोयना फरे अदुदी अखोय अनि सुरबनिना हौजिक युम हन्नबा तौरसि. असुमना हाइनदुना मखोय अमम मरक अदुदा चटपा हौरई. नाकन अमरोमदा बोबोय होइगी इमुंग मनुंग अमदी निंगथेंबा होइगी इमुंग मनुंगा पुन्ना लंबिदा थेंगनदुना कोइथी थीबा हौरई. निंगथेंबगी मपुना लबुक लम्हांग अस्वाइदा लेरे हाइबदगी मखोय मफम अदवाइदा टॉर्चलाइट कापतुना कौ कौदुना कोइथी थीखी. मखोयना असुम थीरकपदा मखोयना थौकिबा गाड़ी अदु कोप अमदा तारगा लैबा थेंगनखी. लाक्लिबसिंग अदुना हाइनरई. हाय हाय मखोयना तोंकिबा गाड़ीदु सिदा तारगा लैरेने. गाड़ी से चिंखनबा होनरमबगी मफमसिसु सुरु सुरु नैरमी. स्वाय अकोइबदा चाइथोक्तुना अमुका थियुने है. असुमना कोइना असुम थीरकपदा निंगथेंबगी मपाना खरा लापतकना नुपा मचागी मवोंग मानबा अनिखक असुम असुम चटकिबदु माना टॉर्चलाइट असुम कापदा उखी. मसिदा निंगथेंबगी मपाना मयाम पुनमक आदा चले हाइना कोइलाव लाउदुना चेंसली. मयामसु उरदुना चेंसली. मतमसिदा निंगथेंबगी मपुना ngaiko मयाम अमुक्ता ngaiko. आदा चलिबा सिदी इसु अनिदुबु अवाबा पीरिबा तिनमु लाइमुदुनी नखोय अमुक्ता पुलप पुनसिनरो चाइथोखिनु खरा तुनंता पुनसिनरो. असुमना लाउरकपदा मयाम अदु निंगथेंबगी मपुदुगी मनाक्ता पुलप तासिनदुना लापतकना चलिबा अनि अदुदा टॉर्चलाइट अदु कापसिनदुना मतुंग इनरई. तंजा अदुदा मखोय मयामगी ममांगमक्तदा चलिबा अनिदु इखंग खंगहौदना मांगख्रे. लाक्लिबा मयाम अदु खुदक अदुदा तु चुंगदुना कोकचाउबी काखी. अदुबु मखोय मी यामबनिना थोइनदि किनखिरे. मतमसी अहिंगे पुंग अमा मिनिट 49 चले. मयामदो अमुक चाइथोक्तुना थीबा हौरई. नाकन अमरोमदा बोबोय अमदि निंगथेंबा अमंबा मरक्तुदा कोइचत चटखी. मखोयना असुम पंगचत्ता चटपा अदुदा उरक वरक अमा यौसिलई. मखोय अनिना हाइनै. मताव बोबोय अखोय अनिना चलिसिबु उमंग जरोजालो. खुचिसु चिकपना याजे आइदी. इबानिबु युम यौबा ngamdana सिदुजालो. मापन्नि पालसु युमदा अदुम लेरमदि ngasi thoise thoklammoidabani. निंगथेंबना कपकपा अदुदा बोबोयना अस मताव नुपा मांदे हे थोखरे नुपा आइसिदी सिगुंबसु खरा थेंगनबा फैने. असुमना मखोय अनिना वारी साना उरक वरक अदुदा मादुना असुम लाकपदा नोंग खाग्लई. मतमसिदा निंगथेंबना मागा चलिबा बोबोयसी मंगक चाउगति हाइबा खंगलकले. मदु खंगलकपदा निंगथेंबदु बोबोयगी मखुत्तु कंथोकलमलगा चेनबदा उ अमदा मकुक जैसिनदुना अमुक हन्ना ज्ञान मांगख्रे. तसेंबदी मागा चटमिन्नरिबा बोबोय असि तिनमु लाइमु नते. तसेंगना बोबोयनी निंगथेंबगी ममिता फत्तबा लाई ओइना उदुना चेलहनबनी. निंगथेंबना ज्ञान मांगलगा ताखिबा अदुदा बोबोयसु करी उरबजानो खल्लदुना कोयेंग येंगी. अदुबु मम्बनिना कनासु उखिदे. बोबोयना कोइलै लैदुना जेंगलुरगा निंगथेंबदा ओनसिलकपदा निंगथेंबदु लैरमद्रे. महाकना मादुना थीरिङै नुंग अमुकसु खाग्लई. मतम अदुदा निंगथेंबदु उ अमदा थौरी जालगा उरु उंगलगा लैरमखी.
मदु उबदा बोबोइसु हाइना लाउरमलगा ग्यान मांखरे बोबोइना लाउबदु ताबदा मखोइबु थीबा लाइबा मियाम अदु उरक वरक अदोमदा चेंसिनरई निंगथेंबगी मपुना हाइबदगी मखोइ मफम मदुदा लाकपनी मपा चानना लाउरकपा अदुदा मखोइ चेंसिनलखी असुमना मखोइना चेंसिनलुबदा लबुक लम्हांग अदुकी नाकंदा लैबा उरक वरक अमदा बोबोइ अमदि निंगथेंबा ग्यान मांगलगा तारगा लेरमखी लागिबा मयाम अदुना मखोइ अनिबु ग्यान लाकनबा होनखी तंजा अदुदा मफम अदु मी कप्पा नाहेबा मखोल कयागी अकी अकीबा खोंजल तारखी मसिदगी निंगथेंबगी मपुदुना स्वाइसिदा कुइना लेरगुमसी हाइबदगी निंगथेंबा अमदि बोबोइ मखोइ अनिगी मपा मपा सिंदुना मखोइ अनिबु पुदुना निंगथेंबगी युमतमना पोरकले अदुगा गाड़ी अदुसु मयामना कोम अदुतगी सिंखटलगा पुरखी मतमसिददी नोंग खाकपगी मैंगाल असि ngak leita adumak khakle atat akham leitana toina dum khakli adubu ngasai waidi yamna toina khakte tasengbadi masi punamak boboi amadi ningthembagi mamita uhanbani nong khakpadi toina adumak khaklebani mokhoina lakpada lambi mayaida amuba ama wukna khiba adudagi mokhoi phatraba laimu aduna chenba haukrabani asotna boboi amadi ningthemba puduna pukhiba aduda मफम खुदिंगदा कप्पा लाउबा नाहेबा हिंगाई मनम नंबा असाबा नुक्सी सिटपना चिंबा मखल कया कया तोरई अदुबु निंगथेंबगी मपु अमाइबा बिजोइना ngak सेनखिबना सत्र खरा ताब नतना कैसु थोदोकपदी तोरखिदे मसिगी मतुंग मखोइ निंगथेंबगी मयुम जरकले मांगोलदा फक थारगा हिफनखी अदुगा लाइटिनगी ओइबा थौरम खरा पांगथोकनबा निंगथेंबगी मपुना कोइचिन चेली असुमना निंगथेंबगी मपुना नाइसोन खरा सोनबदगी निंगथेंबा अमदी बोबोइ ग्यान लाकले मसिदगी मखोइ अनिगी अचोटपा मफी मरोलदु होंदोखलगा फमुंगदा तुम्हनख्रे मसिगी मतुंग बोबोइगी इमुंग मनुंगसिंग अदुदा अमाइबा बिजोइना हाइरई इबुंगो खोय नोइसु हल्लो अंगांगसिंगसे पोथादरसनु नोंगानबगा लाई अमा खोरम थोक्सी कनागुंबा अमगी थवाय अमना मखोइबु हानबगी क्वेश्चन सेनरे अदुना लाई अमुक्तंग खोरमसी मसिदा बोबोइगी मपाना हाइरई मामा इचा सिंगना करी लानखिदना थवाइदुना मखोइबु हारनबा साइनरिबनो इबुंगो वाफमदो हयेंग ओइना तानरसिको नखोइ हल्लो अदुगा अयुक nganta लाओ मामा याहलौको होय होय मामा अदुदि अखोइ अमुक हंजखरगे असुमना बोबोइ होइगी इमुंग मनुंगसु हनख्रे अमाइबा बिजोइसु इमुंगदा चंगदुना तुमख्रे असुमना नुमिदांगदु हौख्रे मथंगी नोंगानबदा बोबोइ होइगी इमुंग मनुंगसु लाकले मसिगी मतुंग अमाइबा बिजोइना लाई खुरुमनबा कन्न होनरी बोबोइ अमदे निंगथेंबा मखोइ अनी सुमांगदा अपाकपा ला अमा थारगा ला अदुदा फमहल्ली सुमांगी अकोइबदा निंगथेंबगी इमुंग मनुंग अमदी बोबोइगी इमुंग मनुंग पुन्ना सुमांगी अकोइबदा फमली असुमना मयाम सुना तिल्लबा मतुंग अमाइबा बिजोइना हाइरई मयाम ताबियु ngasi angang ani sigi thawai loge haiduna koi in inariba thawai asigi pendaba sauningba khara angang ani asida leire ngan aina migi thau toruba halakpada aikhoi gi ningthembaga buboi gasi sangoi gi mataida phamduna thabak surubagi potharaga leirami aina makhoi anida wari sanage haiduna manaka changubada phattaba lai leibagi sahum ama phangki aina laison khara solage yengbada मखोइ अनि असि थवाइ अमना हात कदौबगी तौरे हाइबा अइना खंखी अइना मखोइ अनिबु टेकता कायदना लैननबगी मखोइ मखोइगी मखुत्ता लाइगी लैवा सोलबा लंग अहिंबा अममम किबिखिबनी अदुगा ngaraang mapani panba numit asida lai khurum thoke khanbani adubu aina migi lai khurum laga halakpada मखोइ अनि से लैरमदबनी ngaraang gi matamsi nanthokhradi सोइदना अवाबा ताबा तारे खंदना अइना अंगा अनि सिबु कहनबनी करिगुंबा मखोइना तुमदुना लैथोकलमलबदी अहिंग मंगाकनरगा सिबा नत्रगना थवाइ अदुना कौथोकलगा मफम अमदा हातखिबमा सोइदना तौरंगदबनी अदुबु मखोइ युमसिदा लैत्रे हाइबा अइना खंगहौबदगी मखोइदा फत्तबा थवाइ अदुना सोकपा ngamdनबा अइना आइगी लैवा सिजिनदुना मखोइबु ngakखिबनी अदुसु नोंगानबना हानख्रबदी अइना ngakपा ngamloi
Maram asina makoibu kauduna lai khuromge khanduna makoibu kaukibani. Phare lai adusu aina ngarang makoibu mangolda hipallaga khoirumkhre adubu ngasigi asina aroibani. Ado nupa masa nakhoina ngarang chatliba lambi aduda nakhoina kari kari tauruba lei sengna hayo. Asumna bijoina hangakpa aduda boboina hari akoidi kayumta khangdi adu ngahan budi aina mafam sida lakpa numito aduda ningthemba aikoi anina mafam du jorokpada manak adai da hoba haining heki ada heba phangdabadigi nungna thomaga kakthabada manak atwai da leiba laisang aduda pankhibani. Matang asida ningthembana makha tari laisang manung aduda thamba phi mayom ama laisang dudagi onthara phi mayom du ibanina kai kai yawba jano haiduna haidok tuna yengrubada mami kaya sendraba nupi ki photo amaga phirol kharaga yaromki arudagi phi mayom adu ibanina amuk yomsilaga laisang manungda amuk thamlamlabani aduga aikhoi ani laisang du khorum jaramlaga yumlomda lakhi masidagi boboina amuk wari adu makha tari akhoina laisang dudagi thokpa horakpada phi mayom du amuk hana laisang dudagi ontharai arudagi ibani kibadagi yumlomda gari du thoraga adum lakhi khara thoba horakpada nupi amana nakhoi ngai kho haina kauri aikhoina tunghanduna yengmada laisangdugi mapada nupi ama matung onthoklaga lepaga leramki madu urubadigi aikhoi ani yum tamna lakhibani. Asomna boboi amadi ningthembana wari kaya liri masida makoi gi ahallaman singna karigi laigi phi adu pairuri bano haina sairami. Boboi amadi ningthemba mara leirabanina wa ngangdana tumin laikhi masidagi bijoina phare isa sa imoksa makhoi gi laibakta asumna thu haiduna tamkhrabanani. Hawjik lai khurumlaga pharani ai lai khurumlage ko. Asumna amaiba bijoina lai khoiromba hore masidagi amaiba bijoina hairai ibungo nakoi anigi furit amadi seliba khungrao aigi mangda leiriba la mathak asida thamu hairiba phi hongbugi thaba ase magi mamana tawgadabani aduga mama sing aduna masa singi mafi marol adu pairaga asumna hayagadabani he thawai nangna pamba isage thawai se pirabani se hairaga aigi imanga leiriba la asida thamu asumna amaiba bijoina haibagi matung inna boboi amadi ningthembagi mama singduna mafi hongki aduga mukhoigi furit khungkaw adu bijoina hariba la aduda thamki masiki matung amaiba bijoina la aduda yawriba furit phirol punamak sumangi makha thangba maikaigi chuthek amada phamtharaga lewa khara solaga phirol sing adu makhet khetuna mai thadoki hai thawai nangna pamba angang anidu pirabani aina piriba si natana atopa amata lawba yadeko aina piriba sina nangi apenbo oyu haina tana yanasi hai. Asumna leiwa kaya solakpada thawai aduna hai phare amaiba ai nangna piriba sina pelage adubu nakhoina laukhatlamdaba phi mayom ado amukta laukhatpiu natrabadi ai yamna wagadawri masida amaiba bijoina phare ai haujimak laukhatpirage. Asumna amaiba bijoiga punna boboi amadi ningthemba makoigi mi kharaga laisang aduda laklei aduga leiwa tinwa khara amaiba bijoina sonduna boboi amadi ningthemba bu lokhat hanki masigi matungdagidi boboi amadi ningthemba kaisu tawduna laikhre adubu Mapanni Panba numit asimadi makoi anina kawba ngamkhide. Wari asi matang asida loijare wari asida soikiba lamkiba wahi wata kaya yawrabasu tabiri bisingna pukchel chauna ngapigani.